Loklai fai haina khangnaba Zomi singi meeting tokpham amada Kuki gi kene na nongmei kapsalam le haidi madubu yaning du phongdoktuna total shutdown tawkhre haidi nakal amaromda yangang pukpida central force kaya ama thomjilak le haidi Sana sabi tuinchendi mathaki bunker sing security force sing na license kibana maram oiraga manakta laiba Kuki singi bunker masana sedok sakre haina social media sing da thaganaragle Kuki Inpi kangpokpi na lupa lakh tara charaga Saipol Kuki terrorist post security force tisina thokre haibagi wahaudagi achaubo Erang ama thokle Saipol post ase Kuki terrorist singi strategic post ne masi phawraga atopa post sing da lan gi khulai amade polam loina puribani Saipol post security force sina khiba haiba ase atai terrorist post singi logistic line su tatle maramaduna khun ngakpagi thaba ase Kuki Inpi na tawro Kuki village volunteer sing na tawraro haina laukre lupa lakh tara Kuki Inpi da piki haiba Kuki leader adu masak maming amade evidence proof taknaba complainant adu ngase upung tara phawbu ki manungda laknaba Kuki Inpi na khangannabagi notice ni share tawragliba ase Saibol post asinga nanaba security force na operation sanghandanaba numinini humni sangna truck ni phumuna kangpokpi cycle dagi nupi mayam trip kaya hangat handa sangna holaga central security force ka mukna duna lakibani serak asida Kuki Inpi na lupa lakh tara charaga security force da Saibol post pithok khinaba setting karamna tawribano hanglakle public na Kuki leader singa si thajadabagi maramde cycle da foreign dagi thadarakiba paisa leader kharana lona yana khiba phanglakpa paisa na nupi ga yarek naragal laiminarubadagi arm village volunteer singna leader amadi nupi sing hatkani haina koitan tana khiba wathok laikhre Israel dagi pirakpa drone cycle gi dimanghan khre makhatana Israel dagi paisa thadarakpada kangpokpi Susanpur gi piraga cycle gi saruk pirakhidra haina asumna Kuki singi press note amage translation iduning thamna thamlakle